ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯝꯕꯧ ꯑꯉꯟꯕ ꯑꯌꯨꯛ ꯑꯗꯨꯗ ꯎꯃꯪꯗ ꯆꯠꯇꯨꯅ ꯎꯖꯥꯎ ꯎꯔꯦꯜ ꯌꯥꯜꯂꯨꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯥꯅ ꯎꯃꯪꯗ ꯆꯠꯄꯗ ꯍꯦꯛ ꯄꯨꯕ ꯎꯖꯥꯎ ꯌꯥꯟꯅꯕ ꯁꯤꯡꯖꯪ ꯑꯗꯨꯁꯨ ꯅꯤꯡꯊꯤꯖꯅ ꯐꯦꯡꯂꯗꯨꯅ ꯃꯪꯒꯣꯜꯒꯤ ꯀꯥꯆꯤꯜ ꯑꯗꯨꯗ ꯉꯥꯗꯨꯅ ꯊꯝꯃꯤ꯫ ꯈꯨꯒ꯭ꯔꯤ ꯃꯆꯥꯗꯨ ꯀꯟꯅ ꯐꯦꯡꯂꯤꯉꯩ ꯑꯄꯣꯛꯄꯤ ꯃꯃꯥ ꯂꯩꯃꯗꯨ ꯏꯁꯧ ꯂꯥꯡꯂꯞ ꯇꯧꯅ ꯊꯣꯛꯂꯛꯏ ꯏꯃꯨꯡꯗꯒꯤ꯫ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯏꯁꯧ ꯂꯥꯡꯕꯗꯨ ꯇꯥꯕꯗ ꯇꯞꯅ ꯁꯣꯜꯂꯤ ꯃꯆꯤꯟꯗ꯫ ꯀꯩꯗꯧꯔꯖꯥꯠꯅꯣ ꯏꯃꯥꯅ ꯏꯁꯧ ꯂꯥꯡꯂꯒ ꯊꯣꯛꯂꯛꯏꯁꯤꯅ? ꯂꯩꯃ ꯃꯆꯥꯅꯨꯄꯥꯅ ꯎꯃꯪ ꯆꯠꯅꯕ ꯊꯥꯡ ꯐꯦꯡꯗꯨ ꯂꯩꯕꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯥ ꯊꯝꯕꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯎꯃꯪ ꯆꯠꯇꯧꯔꯕ꯭ꯔꯥ ꯊꯝꯕꯧ? ꯍꯣꯏ ꯃꯥ ꯆꯠꯇꯧꯔꯦ꯫ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ ꯏꯃꯥꯒꯤ ꯊꯝꯕꯧ꯫ ꯆꯠꯀꯦ ꯃꯥ꯫ ꯎꯃꯪ ꯆꯠꯄ ꯍꯥꯏꯕꯁꯤꯗꯤ ꯅꯃꯤꯠ ꯅꯅꯥ ꯌꯥꯝ ꯁꯤꯡꯒꯗꯕꯅꯤ꯫ ꯀꯅꯥꯅ ꯈꯪꯕ ꯂꯝꯂꯛꯀꯤ ꯇꯝꯊꯤꯔꯕ ꯁꯥ ꯀꯌꯥ ꯂꯩꯔꯝꯕꯁꯨ꯫ ꯍꯣꯏ ꯃꯥ, ꯑꯩ ꯏꯃꯥꯅ ꯍꯥꯏꯕ ꯄꯨꯝꯕ ꯀꯥꯎꯖꯔꯣꯏ꯫ ꯑꯗꯨꯒ ꯑꯃꯅ ꯀꯔꯤꯅꯣ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤ ꯇꯧꯔꯤꯁꯤꯅ? ꯏꯃꯥ, ꯁꯅꯥꯔꯩꯅ ꯀꯩꯗꯧꯔꯝꯃꯒꯦ? ꯏꯃꯥꯅ ꯄꯥꯝꯗꯕ ꯑꯃ? ꯄꯥꯝꯗꯕ ꯍꯥꯏꯕꯕꯨ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯌꯥꯍꯧ ꯉꯟꯅ ꯍꯧꯗꯨꯅ ꯃꯤ ꯈ꯭ꯋꯥꯏ ꯃꯧꯅ ꯇꯧꯅꯔꯤꯕ ꯃꯊꯧꯁꯦ ꯑꯁꯤꯒꯨꯝꯅ ꯇꯧꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦꯀꯣ ꯊꯝꯕꯧ꯫ ꯏꯃꯥ, ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ꯫ ꯐꯅꯌꯥꯝꯅꯁꯨ ꯍꯥꯏꯔꯕꯅꯤ, ꯏꯟꯕ ꯀꯧꯕꯗꯤ ꯁꯨꯡꯂꯩ ꯂꯩꯇꯦ꯫ ꯉꯥꯡꯃꯜꯂꯁꯨ ꯉꯥꯡꯕ ꯇꯜꯂꯦꯗꯣ ꯇꯧꯔꯤ ꯑꯩ ꯏꯃꯥ꯫ ꯌꯨꯝ ꯄꯥꯜꯂꯛꯄ ꯆꯍꯤ ꯍꯦꯜꯂꯛꯂꯕꯅꯤ꯫ ꯑꯩ ꯏꯁꯨ ꯎꯅꯤꯡꯉꯦ ꯍꯥꯏꯕꯁꯨ ꯍꯥꯏꯗꯦꯅ ꯅꯣꯏꯗ꯫ ꯅꯍꯥ ꯑꯣꯏꯔꯤ, ꯃꯇꯝ ꯈꯔ ꯑꯗꯨꯝ ꯋꯥꯏ ꯁꯪꯅ ꯀꯣꯝꯅ ꯂꯩꯖꯈꯤꯁꯅꯨ꯫ ꯁꯦꯜ ꯅꯨꯡ ꯇꯥꯟꯗꯅ ꯍꯥꯏꯗꯅ ꯑꯩ ꯍꯥꯏꯔꯤꯕꯗꯨ ꯅꯣꯏ ꯅꯁꯥꯗꯁꯨ꯫ ꯍꯥꯏꯌꯦ꯫ ꯅꯆꯥ ꯌꯥꯎꯗ꯭ꯔꯤꯉꯩꯁꯤꯗ ꯐꯥꯎ ꯑꯁꯨꯛ ꯌꯥꯎꯕ ꯇꯜꯂꯕꯁꯤꯗꯕꯨ ꯍꯌꯦꯡ ꯑꯉꯥꯡꯒ ꯌꯥꯎꯔꯕꯗꯤ ꯀꯝꯗꯧꯅꯤ ꯊꯝꯕꯧ? ꯏꯃꯥ, ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯏꯃꯥꯅ ꯅꯈꯨꯠ ꯆꯥꯅꯕ ꯋꯥꯔꯛꯆꯔꯨ ꯅꯃꯧꯁꯦ ꯑꯩꯒꯤꯗꯤ ꯄꯨꯔꯦꯗꯅ ꯌꯨꯝꯁꯤꯗ꯫ ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ ꯃꯥ꯫ ꯍꯣꯏ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ꯫ ꯍꯩꯍꯥ, ꯃꯃꯥ ꯑꯩꯉꯣꯟꯗ ꯊꯥꯡꯖꯤꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦꯅꯦꯁꯦ꯫ ꯅꯨꯄꯤꯅꯦꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤꯅꯣ ꯃꯁꯤꯕꯣ? ꯇꯥꯟꯖꯥꯗꯨꯗ ꯃꯃꯧ ꯅꯨꯄꯤ ꯁꯅꯥꯔꯩꯗꯨ ꯍꯀꯥꯝ ꯋꯥ ꯆꯜꯂꯗꯨꯅ ꯇꯨꯝ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯌꯦꯡꯍꯩꯗ꯭ꯔꯤ ꯇꯨꯝ ꯍꯧꯒꯠꯂꯛꯂꯤꯕ ꯁꯅꯥꯔꯩꯒꯤ ꯁꯛꯇꯝ ꯑꯗꯨꯗꯤ꯫ ꯃꯁꯝ ꯃꯅꯥꯒꯗꯨ ꯏꯐꯥ ꯐꯥꯔꯗꯅ ꯀꯛꯆꯦꯡ ꯀꯣꯛꯆꯥꯎꯕꯤꯒ ꯈꯦꯟꯅꯕꯕꯨ ꯂꯩꯇ꯭ꯔꯦ꯫ ꯂꯩꯃ ꯃꯃꯧꯒꯤ ꯃꯇꯧꯗꯨꯗ ꯉꯥꯡꯂꯛꯏ꯫ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯅꯁꯝ ꯅꯅꯥꯒꯗꯣ ꯅꯤꯡꯊꯤꯖꯔ ꯅꯥꯟꯊꯔꯒ ꯄꯨꯟꯁꯤꯜꯂꯒ ꯍꯧꯒꯠꯂꯛꯄ ꯌꯥꯗ꯭ꯔ ꯃꯧ ꯅꯪꯕꯣ? ꯄꯥꯎꯈꯨꯝ ꯋꯥꯠꯇꯦ ꯁꯅꯥꯔꯩ ꯃꯥꯒꯤ ꯊꯣꯛꯄ ꯄꯥꯎꯈꯨꯝ ꯑꯃ ꯁꯠꯄꯤꯁꯤꯜꯂꯛꯏ꯫ ꯏꯃꯥꯅ ꯉꯥꯡꯂꯅꯤꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒ ꯍꯧꯒꯠꯂꯛꯄꯗ ꯀꯥꯎꯊꯣꯛꯂꯨꯔꯦ ꯏꯃꯥ, ꯄꯨꯟꯁꯤꯜꯂꯒꯦ ꯍꯧꯖꯤꯛ꯫ ꯂꯩꯃ ꯇꯞꯅ ꯁꯣꯜꯂꯤ ꯃꯆꯤꯟꯗ꯫ ꯂꯥꯟꯁꯣꯠꯄꯤꯅ ꯄꯥꯎꯈꯨꯝ ꯋꯥꯠꯇꯦꯗꯨꯅꯤ ꯑꯩꯒꯤ ꯏꯃꯧ ꯑꯁꯤꯅ ꯇꯧꯔꯤꯁꯦ꯫ ꯁꯅꯥꯔꯩ ꯃꯅꯦꯝꯅ ꯍꯥꯏꯕ ꯏꯟꯕꯤ ꯃꯧꯁꯥꯗꯅ ꯌahꯧ ꯊꯦꯡꯈꯩ ꯍꯧꯒꯠꯂꯛꯂꯒ ꯃꯁꯝ ꯃꯅꯥꯒꯗꯨ ꯁꯤꯠ ꯅꯥꯟꯅ ꯄꯨꯟꯈꯠꯈ꯭ꯔꯒ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯩ ꯏꯔꯨ ꯂꯨꯖꯊꯣꯛꯂꯒ ꯗꯨꯛꯈꯠꯂꯒ ꯏꯃꯥꯒꯤ ꯆꯥꯅꯕ ꯍꯩꯔꯥ ꯈꯔ ꯁꯦꯝꯃꯛꯀꯦ꯫ ꯌꯥꯔꯦꯗ ꯁꯦꯝꯃꯛꯇ꯭ꯔꯕꯁꯨ ꯏꯃꯥ, ꯆꯥꯅꯤꯡꯕ ꯄꯣꯛꯇꯦ ꯉꯁꯤꯗꯤ꯫ ꯗꯨꯛꯇꯤ ꯑꯩꯅ ꯊꯥꯈ꯭ꯔꯕꯅꯤ꯫ ꯅꯪ ꯍꯧꯒꯠꯂꯛꯄ ꯉꯥꯏꯔꯗꯤ ꯊꯝꯕꯧ ꯆꯠꯈ꯭ꯔꯅꯤꯗꯅ ꯑꯩꯅ ꯑꯗꯨꯝ ꯊꯥꯟꯈ꯭ꯔꯕꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯆꯥꯛ ꯑꯣꯏꯅ ꯊꯣꯡꯉꯒꯦꯀꯣ ꯏꯃꯥ꯫ ꯍꯣꯏ꯫ ꯁꯅꯥꯔꯩ ꯃꯁꯤꯅ ꯇꯞꯂꯞ ꯁꯣꯜꯂꯤ ꯃꯅꯦꯝ ꯇꯥꯗꯅꯕ ꯃꯑꯣꯡꯗ꯫ ꯊꯕꯛꯄꯨꯗꯤ ꯆꯥꯈ꯭ꯔꯕ ꯑꯩꯒꯤ ꯏꯅꯦꯝꯕꯁꯤꯅ꯫ ꯃꯥꯅ ꯗꯨꯛ ꯊꯥꯕꯗꯣ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤꯗ ꯎꯈ꯭ꯔꯕꯗꯤ ꯑꯩꯁꯦ ꯆꯪꯁꯤ ꯁꯤꯔꯕꯅꯦꯕ꯫ ꯂꯩꯃ ꯁꯨꯃꯥꯡ ꯃꯇꯣꯟꯒꯤ ꯏꯪꯈꯣꯜꯗꯨꯗꯒꯤ ꯊꯥꯔꯤꯕ ꯃꯣꯔꯣꯛꯇꯨ ꯑꯉꯥꯡꯕ ꯈꯜꯂꯗꯨꯅ ꯍꯦꯛꯅ ꯍꯥꯏꯔꯛꯏ ꯑꯃꯨꯛ ꯃꯃꯧ ꯅꯨꯄꯤꯗ꯫ ꯃꯧ, ꯏꯟꯁꯥꯡꯗꯣ ꯆꯥꯛꯈꯨꯝꯗ ꯑꯩꯅ ꯉꯁꯥꯏ ꯈꯥꯏꯔꯒ ꯊꯅꯝꯕꯅꯤ ꯃꯥꯏꯔꯦꯜꯗꯣ, ꯃꯗꯨ ꯑꯣꯏꯅ ꯍꯥꯎꯅ ꯊꯣꯡꯉꯨꯀꯣ꯫ ꯏꯃꯥ, ꯃꯥꯏꯔꯦꯜꯗꯨꯕꯨ ꯑꯍꯥꯎꯕ꯭ꯔꯣ? ꯍꯥꯎꯇꯕꯗꯤ ꯊꯣꯡꯕ ꯇꯜꯂꯤꯗ ꯏꯃꯥ ꯑꯩ꯫ ꯑꯍꯥꯎꯕꯅꯤ, ꯆꯔꯥ ꯇꯝꯕꯤ ꯃꯥꯏꯔꯦꯜꯗꯨꯅꯤ꯫ ꯁꯤꯡ ꯃꯅꯥꯒꯗꯣ ꯊꯥꯛꯂꯒꯅꯦ ꯃꯌꯥꯡꯇꯣꯟꯒꯗꯣ ꯐꯖꯅ ꯊꯥꯛꯂꯒ ꯍꯥꯎꯅ ꯊꯣꯡꯂꯛꯎꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯊꯣꯡꯂꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ ꯁꯅꯥꯔꯩ꯫ ꯂꯩꯃ ꯍꯋꯥꯏ ꯑꯁꯥꯡꯕꯤꯗꯨ ꯄꯣꯂꯥꯡꯗꯨ ꯍꯦꯛꯅ ꯍꯥꯏꯍꯧꯏ ꯃꯊꯟꯇ꯫ ꯍꯋꯥꯏꯁꯦ ꯃꯄꯨꯟ ꯁꯥꯔꯒ ꯈꯔ ꯌꯣꯟꯊꯣꯛꯈ꯭ꯔꯒ ꯈꯔꯅ ꯄꯨꯔꯒ ꯏꯇꯥ ꯂꯥꯟꯃꯩ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ꯫ ꯀꯨꯏꯔꯦ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗꯒ ꯆꯠꯈꯤꯗꯕ꯫ ꯃꯥꯁꯨ ꯑꯩꯁꯨ ꯏꯃꯧ ꯍꯦꯛ ꯐꯪꯅꯕꯗꯒꯤ ꯍꯥꯟꯅꯒꯨꯝ ꯑꯃꯅ ꯑꯃꯒꯤ ꯌꯨꯝꯗ ꯆꯠꯅꯕꯁꯦ ꯐꯪꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯃꯥꯗꯤ ꯁꯦꯕꯣꯠꯁꯨ ꯌꯥꯝꯅ ꯄꯥꯝꯕꯅꯤ꯫ ꯃꯅꯤꯡꯗꯒꯤ ꯁꯦꯕꯣꯠ ꯈꯔꯒ ꯍꯦꯛꯄꯤꯔꯒ ꯄꯨꯈꯤꯒꯦ꯫ ꯁꯅꯥꯔꯩ ꯏꯁꯧ ꯂꯥꯡꯗꯅ ꯆꯥꯛ ꯊꯣꯡꯂꯤ ꯆꯥꯛꯈꯨꯝꯗ꯫ ꯁꯅꯥꯔꯩꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯃꯅꯦꯝꯒꯤ ꯃꯃꯥꯡꯗꯗꯤ ꯏꯁꯧ ꯂꯥꯡꯕꯗꯤ ꯉꯝꯗꯕꯒꯤ ꯃꯇꯨꯡꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯏꯁꯧ ꯂꯥꯡꯂꯤꯕꯅꯤ꯫ ꯏꯪꯈꯣꯜꯗ ꯁꯨꯝ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯤꯁꯦ ꯃꯇꯦꯡ ꯇꯧꯔꯛꯄ ꯌꯥꯔꯤꯕꯅꯦꯕ ꯏꯃꯥꯁꯦ꯫
Iwa phangi umangda ugyan isatki. Inem phangi ingkholdagi hendokti. Nungaibana. Kanagi mating matta suphangdabani ba ise. Ngasai iruga lujadringaidagi ingkholdai lehubaduna. Hausi sak loiraba phawga changakte basi. Phai khakni aisu sak sasin su koksilloiba. Masana khangna lama kan changjarak sat. Chaklibu loibaga uiriga leithoki. Asi haraduna sanare chakto prabhup thidoklaga sagai aduda thangatuna thamkhraga phaklang aduda ngaduna uidu leithoklammi. Nganbi sak loiraduna manim ibe saubibu kobu laklami ingkholda. Ima, chak sarasi ima. Ibe saubi mongna kobudu taraduna kumlai. Ima lagi. Asanga nu ingkholda mu nganbi. Nakonga to hawai mari lausindana tusini mo. Isudo mabok aina ujingaida amuk mangkini nganbi. Lepuni nangbo changakano ingkhol manungda. Ima kisu tawroi. Imana polangdi isang hekpado ay puthoklaga thokiki. Ihe, aigi mause kaya da thabak khrakhrapuno yengune. Masi magi humnabi thaida. Karisu tawjingagi matawdo hekta tawraiba masi. Aida thohauragida. Ima thoklai. Tho nganbi. Ima nangsida pangpada pakhat. Ay kisu tawroi phasan yenglaga satkeba. Anam kanna sangsilaklaga nganbi. Manem na puraga thorakliba insang hapa polangdo mano oina paigi tawi. Matawduda manem ibe saubi pakat na hairaki. Hay, pairakanu ni nganbi nangbo. Nangna puda yade hairagana sesi. Chuzakse amani oina pairaga sat. Hoi ima, aina di polangdo ay oina pugi tawraga imana namdana yadreba. Hausik niya, anam kan matam na tiya kung nganbi. Nangna yaba matamda Imana su adom tawhalibaduni thabak. Ima ado sai singdi aina tha surakjri phawba thomu thakpadum tawgekwa. Ima gi bema ima bu kari pa kumpiyu haibano. Imona thabak su manbagi aina ngangbiba atai mausinga thabak tanbagi manem singania amuk ngangnaba. Ima taimta khangde aidi hoitang haibiyoba. Hoi tawro imona pamba adubuni nganbiya. Nasa nungaitaba khotaba tawraklabadi ima dekta haigadabani ko. Ima aina husik tawriba thabak singse awaba thabak amta nati. Sidi sajel oina tawbani sum aina gada thabak manamta sudan leibada isase idan tantharadana yam waiba. Aduna potha sai sing khotnabani hena nungaijai ima. Husik ai tha animukta ngai aduna isada nungaidam tasu leitri haksang yam nungairi daiba. Phare nasa kaisu tawdrabadi imadi pakhatlibani nganbi manemgi pakhatja matawda nokladuna mukhumle. Ima pangpada pakhatkano namok kaisu tawrei. Imaga moitadagana asuk seksina senabiribasidabu aina kari soirudoi. Imagi nganbiya nangnya hayeng waisu ngasi nangna phariba sigumna phawko adum phadoine ima. Mani mamu anidu wari sana lakpada sumang yaurakle. Ibe sawi polangdo manggol masjida thanamlaga hairei mumu nupi nganbida. Adudi sakto manggol se thangdor satlongan swaida sarasi sakato imungda amambada saragum sibema. Hoima thangdorake khut saka to hamdok piramo ai sak thangdok saraklagi ma. Hoi ima khut ham kige ko. Nganbi sakhumna sangaktuna khuzam oiriba kompak aduda makut sengna hamdoklaga manemga magagi punna thiriba sakpu khamado ising khuzai ama pundagi kallaga puthorakli mangon aduda. Mora adu sakpu khamado thamlaga ising khuzai adudagi ising khara sakpu kham adubu khitlaba matung sakpu khamado amuk moradagi thangthaduna thamlaga manembu lakpa ngairi ngamaru adu manna. Ibe saubisu makhut adu hamluraga halaktuna mani mamu anidu yam nungsinana sak saminarami. Mamungna manemgi ngamaru manbiri aduga manemna mamonggi ngamaru amuk manbiri. Ahuba kanana di kalaknari manimmo anigi nungsinariba matawado ubada. Somdana laymanung sakranem tharakpa matam adwaiduda ingkoldagi khamen thabi hawai tharak maru asang muthokra heklaga khaw amada hapchilaga mafi homli magi kada. Sanare manemna ngasaidagi tawribadu mayawsiludi hekpada mateng tawudi. Thongbada septhaduna yengba yaba yenglamlaba matung manem sanglakpadagi magi kada sangaktuna masu mafidu sasat homdoi aduga thoklei manemgi manakta. Ima kai sattuino imana satpado aisu lake
ꯆꯥꯎꯔꯕ ꯌꯨꯝꯁꯤꯗ ꯏꯊꯟꯗ ꯂꯩꯍꯧꯕꯗꯣ ꯑꯩ ꯀꯤꯖꯩꯌꯦꯕ ꯏꯃꯥ. ꯂꯩꯃ ꯈꯜꯂꯤ ꯋꯥꯈꯜꯗ. ꯀꯤꯅꯤꯕ. ꯑꯩꯅ ꯉꯁꯤ ꯁꯥꯎꯅꯤꯡꯉꯛꯇꯅ ꯃꯀꯣꯛꯁꯤꯗ ꯑꯩꯒꯤ ꯈꯨꯇꯨꯝꯁꯤꯅ ꯍꯦꯛ ꯁꯨꯗꯕ. ꯃꯗꯨꯗ ꯄꯦꯟꯒꯗꯕꯅꯤ ꯑꯩꯁꯦ. ꯉꯁꯥꯏꯈꯩ ꯑꯩꯅ ꯏꯪꯈꯣꯜꯗ ꯆꯪꯂꯒ ꯍꯦꯛꯂꯤ ꯃꯌꯥꯝ ꯑꯗꯨꯗꯅ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯂꯛꯇꯦ. ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯠꯂꯝꯗꯥꯏꯗꯅ ꯀꯤꯖꯩ, ꯏꯇꯨꯡ ꯏꯟꯅꯔꯒꯦ ꯀꯥꯏꯅ ꯍꯥꯏꯖꯕ ꯁꯥꯔꯤꯅꯦ. ꯇꯥꯕ꯭ꯔꯣ ꯏꯃꯥ? ꯑꯩꯅ ꯍꯥꯏꯁꯤ ꯇꯥꯕ꯭ꯔꯣ? ꯑꯩ ꯀꯤꯖꯩꯌꯦꯕ ꯌꯨꯝꯁꯤꯗ ꯏꯊꯟꯗ ꯂꯩꯍꯧꯕꯗꯣ. ꯑꯗꯨꯅ ꯑꯩꯁꯨ ꯂꯥꯛꯀꯦ. ꯂꯩꯃ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕ ꯐꯥꯖꯤꯜꯂꯒ ꯈꯨꯝꯂꯛꯏ. ꯍꯣꯏ ꯂꯥꯛꯑꯣ ꯆꯠꯁꯤ. ꯊꯣꯡꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯃꯨꯀꯣ, ꯍꯨꯔꯥꯟꯕ ꯑꯃꯨꯛ ꯆꯪꯉꯝꯅꯤ. ꯍꯣꯏ ꯏꯃꯥ. ꯊꯣꯡꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯂꯒ ꯊꯣꯛꯃꯤꯟꯅꯔꯛꯂꯤ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯣ. ꯀꯣꯟꯊꯣꯡ ꯌꯧꯕꯒ ꯂꯩꯃꯅ, ꯀꯣꯟꯊꯣꯡꯒꯗꯣ ꯅꯤꯡꯊꯤꯖꯅ ꯂꯣꯟꯁꯤꯜꯂꯝꯃꯨ. ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯂꯝꯍꯦꯟꯕꯁꯤꯡꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯀꯥꯟꯕꯤ ꯁꯥꯟꯅꯕꯗꯅꯦ ꯂꯣꯏꯔꯝꯗꯧꯔꯤ. ꯍꯣꯏ ꯏꯃꯥ. ꯁꯅꯥꯔꯩ ꯀꯣꯟꯊꯣꯡ ꯂꯣꯟꯁꯤꯟꯅ ꯇꯞꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯅꯦꯝ ꯇꯥꯗꯅꯕ ꯃꯑꯣꯡꯗ. ꯃꯥꯅ ꯑꯗꯨꯝ ꯂꯣꯟꯁꯤꯟꯕ ꯌꯥꯔꯕꯁꯤꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯦꯕꯁꯦ. ꯊꯣꯡꯁꯨ ꯑꯩꯅ ꯂꯣꯟꯕ, ꯀꯣꯟꯊꯣꯡꯁꯨ ꯑꯩꯅ ꯂꯣꯟꯕ. ꯁꯥꯎꯅꯤꯡꯉꯛꯇꯅ ꯀꯣꯟꯊꯣꯡ ꯆꯩꯁꯤꯅ ꯍꯦꯛ ꯀꯟꯊꯕ. ꯃꯗꯨꯗꯇ ꯄꯦꯟꯒꯗꯕꯣꯏ ꯈꯜꯂꯤ ꯄꯨꯛꯅꯤꯡꯁꯦ. ꯍꯥꯏ, ꯀꯣꯟꯊꯣꯡ ꯂꯣꯟꯁꯤꯟꯕꯗꯣ ꯂꯣꯏꯔꯕꯗꯤ ꯆꯠꯁꯤ ꯂꯥꯛꯑꯣꯗꯅ. ꯑꯗꯨꯝꯅ ꯃꯪꯗꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯅꯨꯃꯤꯠ ꯇꯥꯕꯅ ꯍꯥꯟꯈ꯭ꯔꯅꯤꯌꯦ. ꯀꯣꯟꯊꯣꯡ ꯂꯣꯟꯁꯤꯜꯂꯣ ꯍꯥꯏꯔꯒ ꯀꯣꯟꯊꯣꯡ ꯆꯩ ꯄꯥꯏꯔꯒ ꯃꯪꯂꯒ ꯂꯩꯅꯦ ꯃꯁꯤꯗꯤ. ꯅꯣꯡꯃꯇ ꯃꯊꯣꯡ ꯆꯥꯕ ꯑꯃꯠꯇ ꯇꯧꯔꯛꯇꯦꯍꯦ. ꯏꯕꯨꯛꯁꯦ ꯁꯨꯛꯄꯦꯟ ꯄꯦꯟꯗꯦꯀꯣ ꯅꯪ. ꯑꯁ ꯏꯃꯥ, ꯅꯪꯅ ꯈꯪꯄꯣꯠꯇꯦ. ꯑꯩꯅ ꯀꯣꯟꯊꯣꯡ ꯆꯩ ꯄꯥꯏꯔꯒ ꯂꯩꯔꯤꯗꯣ ꯏꯃꯥꯅꯗꯤ ꯃꯪꯕ ꯑꯣꯏꯅ ꯈꯜꯂꯝꯒꯅꯤ. ꯑꯁꯦꯡꯕꯒꯤꯗꯤꯅꯦ ꯃꯪꯕ ꯅꯠꯇꯦ ꯃꯗꯣ. ꯃꯪꯕ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤ ꯑꯣꯏꯗꯣꯔꯤꯕꯗꯨꯗꯤ? ꯀꯣꯟꯊꯣꯡ ꯆꯩꯗꯣ ꯇꯦꯛꯀꯗꯕꯒꯤ ꯃꯍꯤ ꯆꯠꯄ꯭ꯔꯅ ꯌꯦꯡꯕꯅꯤ. ꯋꯥꯇꯦꯗꯀꯣ ꯁꯅꯥꯔꯩ ꯅꯪꯒꯤ ꯅꯆꯤꯟꯁꯦ. ꯂꯥꯎ ꯆꯠꯁꯤ ꯌꯥꯡꯅꯤ. ꯅꯠꯇ꯭ꯔꯕꯗꯤ ꯊꯦꯡꯈ꯭ꯔꯅꯤ. ꯍꯣꯏ ꯏꯃꯥ. ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯆꯠꯂꯕꯁꯨ ꯂꯩꯃꯅ ꯄꯥꯏꯔꯤꯕ ꯈꯥꯎꯗꯨ ꯋꯥꯔꯝꯃꯅꯤ ꯑꯩ ꯑꯃꯨꯛ ꯄꯥꯏꯕꯤꯔꯛꯀꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯁꯅꯥꯔꯩ ꯃꯥꯅ ꯍꯥꯏꯕ ꯀꯧꯕ ꯂꯩꯔꯛꯇ꯭ꯔꯦ. ꯂꯩꯃ ꯃꯥꯗꯤ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯕ ꯃꯃꯧꯒꯤ ꯃꯇꯧꯗꯨꯗ ꯈꯣꯏꯗꯣꯛ ꯄ꯭ꯔꯣꯛꯄꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯃꯥꯅꯗꯤ ꯍꯥꯏꯍꯟꯖꯅꯤꯡꯕꯅꯤ ꯃꯤꯈ꯭ꯋꯥꯏꯒꯤ ꯃꯃꯧꯒꯨꯝ ꯃꯥꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯏꯃꯥ ꯅꯪ ꯋꯥꯔꯝꯂꯒꯅꯤ ꯑꯩ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ. ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗꯗꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯒꯅꯤ ꯍꯥꯏꯕ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯦ. ꯌꯥꯔꯛꯇ ꯉꯪꯉꯤ ꯂꯩꯃ ꯃꯃꯧ ꯅꯨꯄꯤ ꯁꯅꯥꯔꯩꯗ ꯁꯥꯎꯅꯤꯡꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ. ꯏꯃꯥ, ꯑꯩ ꯑꯃꯨꯛ ꯄꯨꯕꯤꯔꯒꯦ ꯍꯥꯏꯗꯅꯒ ꯑꯝꯇ ꯍꯥꯏꯔꯛꯇꯦꯅꯦ ꯃꯁꯦ. ꯍꯥꯏꯔꯛꯇ꯭ꯔꯕꯗꯤ ꯐꯔꯦ ꯈꯜꯂꯒ ꯂꯩꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ. ꯁꯅꯥꯔꯩ ꯃꯥꯁꯨ ꯄꯨꯛꯅꯤꯡꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯜꯂꯤ. ꯈꯥꯎꯁꯦ ꯅꯪ ꯑꯃꯨꯛ ꯄꯨꯅ ꯍꯥꯏꯔꯛꯇ꯭ꯔꯗꯤ ꯐꯈ꯭ꯔꯅꯤꯗ ꯑꯩꯗꯤ. ꯍꯥꯏꯔꯁꯨ ꯇꯥꯁꯤꯟꯅꯗꯕ ꯁꯥꯔꯒ ꯆꯠꯀꯦ ꯈꯪꯉꯦꯕ. ꯃꯃꯥꯏꯁꯦ ꯏꯀꯥꯏ ꯈꯪꯗꯕꯅꯤꯅ ꯁꯣꯏꯗꯅꯗꯤ ꯍꯥꯏꯔꯛꯀꯅꯤꯕ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ. ꯍꯥꯏꯔꯣꯏ, ꯑꯩꯁꯨ ꯁꯨꯛꯍꯥꯏ ꯍꯥꯏꯔꯣꯏꯕ. ꯅꯪ ꯑꯃꯨꯛ ꯄꯨ, ꯑꯩ ꯈꯨꯠꯁꯦ ꯈꯥꯎ ꯌꯥꯟꯕꯗ ꯋꯥꯔꯦ ꯑꯗꯨꯅ. ꯃꯁꯥꯅ ꯈꯪꯅ ꯏꯃꯥ ꯑꯩ ꯌꯥꯜꯂꯛꯀꯦ ꯍꯥꯏꯗ꯭ꯔꯤꯕꯃꯈꯩ ꯍꯥꯏꯔꯣꯏꯕ. ꯑꯩꯅ ꯇꯥꯁꯤꯟꯅꯗ꯭ꯔꯒ ꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯁꯨ ꯄꯨꯔꯣꯏ, ꯁꯨꯛꯄꯨ ꯄꯨꯔꯣꯏ. ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧ ꯑꯅꯤꯅ ꯄꯨꯛꯅꯤꯡꯗ ꯋꯥ ꯉꯥꯡꯅꯗꯨꯅ ꯆꯠꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯑꯣ ꯏꯕꯦꯝꯃ, ꯃꯧꯅꯍꯥ, ꯅꯅꯦꯝꯂ ꯅꯃꯥꯔ ꯑꯗꯨꯅ ꯄꯨꯔꯤꯕ ꯈꯥꯎ ꯑꯆꯧꯕꯗꯨ ꯅꯪꯅ ꯑꯃꯨꯛ ꯄꯨꯕꯤꯔꯣꯅꯦ. ꯋꯥꯔꯝꯃꯅꯤꯅꯦ ꯑꯍꯜꯗꯣ. ꯅꯈꯣꯏ ꯅꯍꯥꯁꯤꯡꯁꯤꯒꯤ ꯑꯍꯜ ꯁꯤꯖꯤꯟꯅꯅꯤꯡꯕꯗꯣ ꯇꯧꯒꯅꯨꯅꯦ ꯅꯣꯏꯕꯨ. ꯃꯣꯏ ꯂꯩꯇ꯭ꯔꯕꯗꯤ ꯌꯥꯝ ꯋꯥꯅꯤ ꯅꯈꯣꯏ. ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯁꯨꯝ ꯌꯦꯡꯂꯛꯄꯅꯤ, ꯐꯅ ꯌꯥꯝꯅ ꯁꯥꯡꯂꯅꯤ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯈꯥꯎ ꯑꯗꯣ. ꯅꯍꯥ ꯅꯪꯅ ꯈꯥꯎꯗꯨ ꯄꯨꯗꯈꯩ ꯑꯍꯜ ꯑꯗꯨꯗ ꯄꯨꯍꯜꯂꯤꯕꯗꯨꯕꯨ ꯑꯍꯜꯗꯣ ꯊꯨꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯅꯕ꯭ꯔꯣ? ꯇꯧꯅꯨ. ꯅꯣꯏ ꯅꯍꯥꯒꯤ ꯄꯨꯛ ꯐꯠꯇꯕꯤꯗꯣ ꯇꯧꯒꯅꯨꯅꯦ ꯅꯣꯏꯕꯨ. ꯑꯍꯜ ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯉꯁꯥꯏꯗꯒꯤ ꯃꯕꯨꯛꯅꯤꯡꯗ ꯈꯥꯎ ꯑꯃꯨꯛ ꯄꯨ ꯍꯥꯏꯔꯛꯂꯕꯁꯨ ꯇꯥꯁꯤꯟꯅꯔꯣꯏ ꯈꯜꯂꯝꯕ ꯅꯨꯄꯤꯗꯨ ꯏꯀꯥꯏ ꯈꯪꯗꯒꯤ ꯃꯥꯅ ꯑꯣꯏꯅ ꯃꯅꯦꯝꯗꯒꯤ ꯈꯥꯎꯗꯨ ꯇꯥꯞ ꯃꯨꯜꯂꯗꯨꯅ ꯄꯨꯔꯒ ꯑꯍꯜꯗꯨ ꯇꯥꯟꯅ ꯃꯑꯣꯡꯗ ꯍꯥꯏꯔꯛꯂꯝꯃꯤ. ꯍꯣ ꯈꯨꯔꯥ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯑꯩ ꯑꯃꯨꯛ ꯄꯨꯔꯛꯀꯦꯅ ꯍꯥꯏꯕꯅꯤ ꯏꯃꯥꯗ. ꯑꯗꯨꯗ ꯏꯃꯥꯅ ꯌꯥꯗ꯭ꯔꯤꯅꯤ ꯈꯨꯔꯥ. ꯈꯨꯔꯥ ꯅꯪꯅ ꯈꯪꯗꯤ ꯈꯪꯗꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤꯗꯨꯕꯨ ꯏꯀꯥꯏꯖꯗ꯭ꯔꯣ ꯈꯨꯔꯥ? ꯀꯌꯥꯗ ꯃꯁꯧ ꯃꯄꯥꯛ ꯅꯥꯏꯗ꯭ꯔꯤꯕ ꯃꯧꯅ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯣ. ꯑꯩ ꯃꯈꯥ ꯇꯥꯔꯛꯂꯕꯗꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯂꯛꯂꯒꯅꯤ. ꯑꯗꯨꯅ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯦꯞꯍꯧꯔꯒꯦ. ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯍꯜ ꯅꯨꯄꯥꯗꯨ ꯇꯨꯃꯤꯟꯅ ꯂꯩꯍꯧꯔꯝꯃꯤ. ꯂꯩꯃ ꯋꯥꯗꯤ ꯉꯥꯡꯗꯕꯤ ꯈꯜꯂꯤ ꯃꯕꯨꯛꯅꯤꯡꯗ. ꯃꯁꯤꯅꯁꯦ ꯀꯌꯥꯗ ꯊꯤꯕꯅ ꯌꯦꯡꯉꯨꯅꯦ ꯃꯁꯦ. ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯍꯥꯏꯒ ꯍꯥꯏꯖꯤꯜꯂꯤꯁꯦ. ꯃꯁꯤꯟꯁꯦ ꯊꯥꯔꯕꯗꯤ ꯐꯅꯌꯥꯝꯗꯤ ꯍꯧꯅꯤꯕꯨ ꯃꯁꯦ. ꯑꯩꯁꯨ ꯃꯌꯥꯝ ꯃꯥꯡꯗ ꯏꯅꯦꯝꯄꯣꯛꯁꯦ ꯐꯠꯇꯕ ꯇꯥꯍꯜꯂꯦꯗꯅꯁꯦ. ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯈꯜ ꯃꯅꯨꯡꯗ ꯄꯪꯈꯟꯅ ꯈꯟꯅꯔꯒ ꯆꯠꯅꯈꯤꯔꯝꯃꯤ. ꯉꯥꯟꯕꯤ ꯃꯅꯦꯝꯒꯤ ꯆꯝꯐꯨꯠ ꯐꯨꯠꯄꯤꯔꯗꯨꯅ ꯄꯨꯊꯣꯔꯛꯏ. ꯏꯃꯥ, ꯆꯝꯐꯨꯠ ꯂꯣꯏꯔꯦ, ꯆꯥꯕꯤꯔꯣ ꯂꯥꯛꯑꯣ.
ꯏꯕꯦꯆꯧꯕꯤ ꯏꯪꯈꯣꯜꯗꯒꯤ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯒꯦ ꯂꯥꯛꯑꯒꯦ ꯏꯃꯥ ꯂꯥꯛꯑꯒꯦ꯫ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯦ ꯏꯪꯈꯣꯜꯗ ꯑꯃꯨꯛ ꯆꯪꯉ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ꯫ ꯍꯥꯏ ꯍꯧꯖꯤꯛꯇ ꯆꯪꯕꯗ ꯉꯥꯏꯔꯤꯗ ꯃꯣꯔꯣꯛ ꯃꯈꯣꯡ ꯑꯁꯦ ꯅꯥꯄꯤ ꯁꯣꯡꯖꯤꯜꯂꯦꯗꯅ ꯍꯣꯏꯔꯝꯕꯅꯤꯗ ꯏꯃꯥꯅ꯫ ꯏꯃꯥ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯅꯣ ꯏꯃꯥꯁꯤꯕꯣ ꯏꯪꯈꯣꯜꯗ ꯂꯩꯗꯨꯅ ꯊꯕꯛꯁꯨ ꯌꯥꯝ ꯁꯨꯅꯤꯡꯕ ꯃꯤꯁꯤꯕꯣ? ꯏꯃꯥꯒꯤ ꯉꯥꯟꯕꯤ ꯊꯕꯛ ꯁꯨꯗ꯭ꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯆꯥꯒꯅꯤ? ꯁꯨꯔꯒ ꯆꯥꯕ ꯑꯩꯈꯣꯏꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯏꯪꯈꯣꯜ ꯆꯪꯗꯨꯅ ꯄꯣꯊꯥ ꯃꯅꯥ ꯃꯁꯤꯡ ꯊꯥꯕꯁꯤꯅ ꯄꯣꯊꯥꯔꯤꯕꯅꯤꯅꯦ꯫ ꯏꯃꯥ ꯆꯝꯐꯨꯠꯁꯤ ꯌꯥꯝꯅ ꯆꯥꯊꯣꯛꯄꯤꯔꯨ ꯂꯥꯛꯑꯣ, ꯑꯗꯨꯒ ꯑꯩꯁꯨ ꯄꯣꯊꯥꯕ ꯑꯣꯏꯅ ꯏꯃꯥꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯅꯥꯄꯤ ꯐꯣꯏꯕꯗ ꯌꯧꯔꯛꯀꯦ꯫ ꯏꯕꯦꯆꯧꯕꯤ ꯃꯃꯧ ꯅꯨꯄꯤꯅ ꯃꯁꯥ ꯁꯥꯖꯦꯟꯅꯦ ꯍꯥꯏꯕꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯆꯝꯐꯨꯠ ꯆꯥꯕ ꯂꯣꯏꯕꯒ ꯏꯪꯈꯣꯜꯗ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯐꯥꯟ ꯑꯃꯃꯝ ꯄꯥꯏꯔꯗꯨꯅ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯒ ꯅꯥꯀꯟ ꯅꯥꯀꯟꯅ ꯂꯩꯅꯔꯒ ꯅꯥꯄꯤ ꯐꯣꯏꯃꯤꯟꯅꯔꯤ ꯉꯥꯟꯕꯤꯅ꯫ ꯏꯃꯥ ꯃꯣꯔꯣꯛꯁꯦ ꯑꯉꯥꯡꯕ ꯈꯔ ꯂꯣꯛꯇꯣꯏ ꯅꯠꯇ꯭ꯔꯣ? ꯂꯣꯛꯇꯧꯔꯤꯕꯅꯤ ꯉꯥꯟꯕꯤ꯫ ꯍꯧꯖꯤꯛꯅ ꯑꯇꯦꯛꯄ ꯆꯥꯕ, ꯑꯇꯦꯛꯄ ꯂꯣꯏꯔꯕ ꯃꯇꯝꯗꯅ ꯍꯧꯖꯤꯛꯇ ꯂꯧꯍꯧꯕ ꯃꯣꯔꯣꯛ ꯑꯉꯥꯡꯕꯁꯤ ꯀꯪꯍꯟꯗꯨꯅ ꯊꯝꯂꯒ ꯑꯃꯨꯛ ꯆꯥꯕ꯫ ꯏꯃꯥ ꯉꯔꯥꯡ ꯃꯣꯏ ꯇꯥꯗꯨꯅ ꯂꯩꯔꯛꯄ ꯊꯕꯤꯗꯣ ꯌꯥꯝ ꯄꯠꯂꯦ, ꯀꯔꯤ ꯍꯤꯗꯥꯛꯄꯨ ꯍꯥꯞꯄꯅꯣ ꯈꯪꯗꯦ꯫ ꯑꯩ ꯍꯣꯟꯕ ꯄꯣꯠꯅꯕꯨ ꯀꯌꯥꯃꯨꯛ ꯐꯅꯤꯒꯦꯅꯦ ꯉꯥꯟꯕꯤ? ꯑꯗꯣ ꯅꯪꯁꯤ ꯏꯃꯥ ꯑꯩ ꯊꯥ ꯁꯨꯖꯤꯜꯂꯛꯂꯕꯗꯤ ꯌꯥꯝ ꯋꯥꯔꯅꯤꯀꯣ, ꯊꯕꯛ ꯃꯌꯥꯝꯁꯤ ꯅꯊꯟꯇꯅ ꯂꯣꯏꯅ ꯍꯣꯠꯅꯕꯗ꯫ ꯀꯔꯤꯒꯤ ꯋꯥꯗꯧꯔꯤꯕ ꯏꯃꯥꯗꯤ? ꯋꯥꯔꯣꯏꯀꯣ꯫ ꯍꯧꯖꯤꯛ ꯋꯥꯔꯒꯅꯦ ꯍꯌꯦꯡ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯁꯨ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯑꯗꯨ ꯎꯔꯒ ꯋꯥꯕ ꯈꯪꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯦ ꯏꯃꯥꯗꯤ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯃꯥ, ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯅꯨ, ꯏꯃꯥ ꯀꯔꯤꯁꯨ ꯋꯥꯗꯦ꯫ ꯏꯃꯥꯗꯤꯅꯦ ꯍꯧꯖꯤꯛ ꯋꯥꯖꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯇꯨꯡꯗ ꯅꯨꯡꯉꯥꯏꯖꯒꯦ꯫ ꯃꯤ ꯈꯔ ꯑꯃꯗꯤ ꯂꯩꯌꯦ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯍꯧꯔꯒ ꯇꯨꯡꯗ ꯋꯥꯖꯒꯦ ꯍꯥꯏꯕ ꯀꯣꯡꯒꯥꯏ꯫ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯏꯃꯥ꯫ ꯆꯨꯝꯗ꯭ꯔꯗꯤ ꯀꯩꯅꯣ? ꯅꯃꯥ ꯑꯩꯗꯤꯅꯦ ꯑꯔꯥꯟꯕ ꯋꯥ ꯑꯝꯇ ꯉꯥꯡꯂꯛꯇ꯭ꯔꯤ ꯉꯁꯤ ꯐꯥꯎꯕꯗ꯫ ꯉꯥꯟꯕꯤ ꯃꯤ ꯆꯪꯂꯛꯄꯒꯤ ꯁꯥꯍꯨꯝ ꯐꯪꯕꯗ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯏ꯫ ꯂꯩꯃ ꯑꯃꯗꯤ ꯁꯥꯟꯅꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯆꯪꯅꯔꯛꯄ ꯎꯕꯗꯨꯗ ꯍꯥꯏꯔꯛꯏ ꯃꯅꯦꯝꯕꯨ ꯀꯧꯗꯨꯅ꯫ ꯏꯃꯥ ꯂꯩꯃ ꯍꯣꯏ ꯂꯥꯛꯂꯤ ꯃꯥꯜꯂꯤ꯫ ꯀꯗꯥꯏꯅꯣꯅꯦ? ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯪꯉꯦ ꯇꯣ ꯏꯃꯥ꯫ ꯍꯣꯏꯅꯦ ꯂꯥꯛꯑꯣ ꯊꯣꯛꯑꯁꯤ꯫ ꯃꯤ ꯂꯥꯛꯂꯒ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯝ ꯁꯨꯔꯒ ꯂꯩꯔꯕꯗꯤ ꯃꯤꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ꯫ ꯑꯃꯨꯛ ꯍꯟꯅꯒꯅꯦ ꯂꯥꯛꯅꯤꯡꯂꯔꯣꯏ ꯑꯩꯈꯣꯏꯗ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯏꯃꯥ ꯊꯥꯡꯒꯣꯜꯒ ꯐꯥꯟꯒꯁꯦ ꯄꯨꯁꯤꯜꯂꯛꯑꯒꯦꯀꯣ꯫ ꯐꯥꯟꯗꯨꯗꯤ ꯄꯨꯁꯤꯜꯂꯛꯀꯅꯣ, ꯋꯥꯅꯕꯅꯤ꯫ ꯊꯥꯡꯒꯣꯜꯗꯨ ꯈꯛ ꯄꯨꯁꯤꯜꯂꯛꯎ, ꯍꯣꯔꯦꯟ ꯆꯪꯉꯛꯄꯗ ꯎꯗ꯭ꯔꯗꯤ ꯁꯣꯛꯀꯅꯤ꯫ ꯍꯣꯏ ꯏꯃꯥ ꯄꯨꯁꯤꯜꯂꯛꯑꯦ ꯊꯥꯡꯒꯣꯜ ꯈꯛ꯫ ꯁꯨꯛꯇꯨꯅ ꯂꯥꯛꯄ ꯂꯩꯃꯗꯨ ꯏꯕꯦꯆꯧꯕꯤꯒ ꯉꯥꯟꯕꯤꯒ ꯎꯕꯗ ꯅꯣꯛꯂꯗꯨꯅ ꯂꯛꯅꯔꯛꯏ꯫ ꯊꯕꯛ ꯐꯕꯤ ꯅꯅꯤ ꯅꯃꯧ ꯏꯪꯈꯣꯜ ꯁꯨꯔꯤꯔꯣ? ꯏꯕꯦꯆꯧꯕꯤ ꯃꯥꯁꯨ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯁꯨꯔꯣꯏꯅꯦ ꯏꯇꯥ, ꯏꯃꯧꯁꯦ ꯌꯥꯎꯅꯨꯒ ꯌꯥꯗꯦꯌꯦ꯫ ꯑꯩꯅꯕꯨ ꯊꯕꯛ ꯑꯃ ꯇꯧꯔꯕ ꯃꯥꯁꯨ ꯍꯦꯛꯇ ꯌꯥꯎꯁꯤꯜꯂꯛꯀꯅꯤ꯫ ꯑꯩꯅꯗꯤ ꯄꯥꯈꯠꯆꯔꯤꯕ ꯃꯁꯥꯒ ꯋꯥꯏ ꯁꯪꯗꯕꯁꯤꯗ ꯃꯁꯥ ꯂꯦꯡ ꯑꯣꯠ ꯇꯧꯕꯗꯣ ꯀꯥ ꯍꯦꯟꯅ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯤꯜꯂꯨꯔꯕꯁꯨ ꯃꯁꯥ ꯁꯥꯖꯦꯜ ꯇꯧꯔꯤꯕꯅꯤ ꯍꯦꯛꯇ ꯈꯨꯝꯂꯛꯏ꯫ ꯉꯥꯟꯕꯤ ꯏꯃꯨꯡꯗꯒꯤ ꯃꯣꯔꯥ 3 ꯂꯧꯊꯣꯛꯂꯨꯔꯒ ꯃꯪꯒꯣꯜꯗ ꯊꯥꯔꯒ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯃꯣꯔꯥꯁꯤꯗ ꯐꯝꯕꯤꯌꯣ, ꯑꯩ ꯏꯃꯥ ꯍꯣꯏꯅ ꯆꯥꯅꯕ ꯏꯪꯈꯣꯜꯗꯒꯤ ꯍꯩꯔꯥ ꯑꯃꯨꯟꯕ ꯈꯔ ꯍꯦꯛꯂꯒ ꯈꯥꯏꯔꯛꯀꯦ꯫ ꯏꯕꯦꯆꯧꯕꯤꯅ ꯍꯣꯏ ꯈꯥꯏꯔꯛꯑꯣ꯫ ꯉꯥꯟꯕꯤ ꯍꯩꯖ꯭ꯔꯥꯡ ꯑꯃꯒ ꯄꯣꯂꯥꯡ ꯑꯃꯒ ꯄꯥꯏꯔꯗꯨꯅ ꯍꯩꯔꯥ ꯍꯧꯕ ꯅꯥꯀꯜ ꯑꯗꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯩꯃ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ꯫ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯃꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯃꯇꯦꯡ ꯇꯧꯔꯒꯦꯒ ꯍꯥꯏꯗꯅꯤ ꯃꯁꯤꯒꯤ ꯁꯨꯅꯤꯡꯗꯕꯤ ꯑꯇꯟꯕꯤ ꯃꯧꯁꯦ꯫ ꯁꯅꯥꯔꯩ ꯀꯔꯤꯁꯨ ꯈꯪꯖꯤꯟꯅꯗꯅ ꯏꯕꯦꯆꯧꯕꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯂꯩꯃꯅ꯫ ꯏꯇꯥ ꯑꯩꯗꯤꯅꯦ ꯏꯁꯨꯒ ꯎꯗꯧꯔꯕ ꯊꯕꯛ ꯑꯃꯇ ꯁꯨꯍꯜꯂꯣꯏ꯫ ꯍꯥꯟꯅꯗꯒꯤꯒ ꯊꯕꯛ ꯈꯔ ꯁꯨꯅꯤꯡꯗ꯭ꯔꯦ ꯑꯩꯒꯤ ꯏꯃꯧꯁꯤꯗ꯫ ꯏꯕꯦꯆꯧꯕꯤ ꯃꯥꯁꯨ ꯅꯣꯛꯂꯗꯨꯅ ꯍꯣꯏ ꯏꯇꯥ ꯑꯩꯁꯨꯅꯦ ꯏꯁꯨ ꯐꯪꯂꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗ ꯅꯨꯡꯉꯥꯏꯃꯟꯈꯤꯗꯅ ꯊꯕꯛꯀ ꯇꯧꯔꯨꯅꯨ, ꯏꯃꯨꯡꯒꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣ ꯍꯥꯏꯕꯅꯤ ꯏꯃꯧꯗ꯫ ꯑꯗꯨꯕꯨ ꯌꯥꯗꯦ, ꯃꯥꯅ ꯃꯁꯥ ꯁꯥꯖꯦꯜ ꯇꯧꯔꯤꯕꯅꯦꯗꯅ ꯅꯝꯗꯅꯅꯦ ꯑꯗꯨꯝ ꯍꯦꯛꯇ ꯏꯇꯥ ꯅꯪꯒꯤꯅ ꯊꯕꯛ ꯁꯨꯅꯤꯡꯃꯟꯕ ꯏꯃꯧ ꯐꯪꯕ꯫ ꯈꯦꯠꯅꯈ꯭ꯔꯕꯅꯤꯗ ꯂꯥꯏꯕꯛ ꯑꯅꯤꯁꯦ, ꯑꯩꯒꯤꯅ ꯊꯕꯛ ꯁꯨꯅꯤꯡꯗꯕꯤ ꯏꯃꯧ꯫ ꯁꯅꯥꯔꯩ ꯃꯥꯗꯤ ꯇꯥꯗꯦ ꯃꯅꯦꯝ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯃꯂꯪꯄꯥꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤ ꯏꯕꯦꯆꯧꯕꯤꯒꯤ ꯋꯥ ꯇꯥꯕꯗ꯫ ꯐꯩ ꯈꯪꯉꯤꯁꯤꯗꯩꯗꯤ ꯍꯅꯨꯕꯤꯕꯨ ꯂꯥꯛꯅꯒꯦꯕ꯫ ꯉꯥꯟꯕꯤ ꯑꯋꯥꯊꯕꯤ ꯑꯃꯨꯟꯕ, ꯄꯨꯡꯗꯣꯟ ꯑꯃꯨꯟꯕ ꯑꯃꯗꯤ ꯍꯩ ꯑꯃꯨꯟꯕꯗꯨ ꯐꯖꯅ ꯈꯥꯏꯔꯒ ꯄꯨꯈꯝ ꯑꯃꯗ ꯍꯥꯞꯂꯗꯨꯅ ꯄꯨꯊꯣꯔꯛꯂꯒ ꯐꯥꯟ ꯑꯋꯥꯡꯕ ꯑꯃꯗ ꯊꯥꯡꯒꯠꯇꯨꯅ ꯊꯝꯂꯒ ꯃꯈꯣꯏ ꯃꯔꯤꯅ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯗꯨꯅ ꯆꯥꯔꯝꯃꯤ꯫
Sanare, ꯃꯤꯅ ꯇꯧꯕ ꯊꯕꯛꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗ꯭ꯔꯤꯕ ꯆꯥꯕꯨꯗꯤ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯆꯥꯔꯝꯃꯤ ꯐꯪꯖꯗ ꯈꯨꯠꯁꯥ ꯇꯧꯅ ꯆꯣꯞ ꯂꯩꯃ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯈꯨꯠꯁꯥꯗꯨꯗ ꯀꯌꯥꯗ ꯃꯊꯤꯕꯣꯡ ꯂꯥꯎꯅ ꯆꯥꯔꯤꯕ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯈꯔꯥꯎꯕꯤ ꯑꯁꯦ ꯃꯥꯒꯨꯝꯕꯤ ꯃꯃꯧ ꯑꯁꯤꯅ ꯏꯪꯅ ꯇꯞꯅ ꯆꯥꯔꯤꯕꯁꯦ ꯎꯗ꯭ꯔ ꯈꯪꯗꯦꯃꯤ ꯑꯩꯗꯤ ꯃꯤꯌꯥꯝꯃꯥꯡꯗ ꯃꯁꯤ ꯄꯨꯊꯣꯛꯄꯁꯦ ꯆꯣꯞꯄ ꯏꯀꯥꯏꯕ ꯌꯥꯝ ꯅꯪꯂꯛꯀꯗꯧꯔꯤꯗ ꯃꯇꯨꯡꯗ ꯃꯥꯅ ꯏꯟꯅꯔꯛꯀꯦ ꯍꯥꯏꯔꯕꯁꯨ ꯂꯥꯛꯇꯅꯕ ꯑꯃ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯝꯃꯒ ꯂꯣꯏꯔꯦ ꯍꯌꯦꯡꯗꯒꯤ ꯑꯩꯁꯨ ꯑꯅꯧꯕ ꯁꯛꯂꯣꯟ ꯑꯃ ꯂꯧꯔꯒ ꯅꯨꯡꯉꯥꯏ ꯂꯩꯊꯣꯛꯀꯦ ꯈꯪꯉꯤꯗꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯁꯅꯥꯔꯦ ꯃꯅꯦꯝꯗ ꯑꯣꯏꯔꯕ ꯉꯥꯡꯁꯤꯟꯗꯨꯅ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯦ ꯍꯥꯏꯖꯤꯜꯂꯝꯃꯤ ꯏꯆꯝ ꯆꯝꯖꯕꯤ ꯃꯅꯦꯝ ꯂꯩꯃꯗꯤ ꯃꯃꯧꯒꯤ ꯋꯥꯗꯨ ꯑꯁꯦꯡꯕꯃꯛꯀꯤ ꯑꯣꯏꯔꯕꯣꯏ ꯈꯜꯂꯗꯨꯅ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯃꯅꯦꯝꯅ ꯌꯥꯎꯔꯛꯀꯅꯨ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯁꯥ ꯃꯊꯟꯇꯅ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯌꯥꯎꯈꯤꯗ꯭ꯔꯦ ꯁꯅꯥꯔꯦ ꯇꯨꯝꯕꯒ ꯆꯥꯕꯒ ꯇꯧꯗꯨꯅ ꯀꯣꯅꯨꯡꯒꯤ ꯂꯩꯃꯒꯨꯝꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯝꯃꯤ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯄꯨꯝꯕꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯅꯦꯝꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯊꯝꯕꯧꯅ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗꯗꯤ ꯃꯃꯥꯒꯤ ꯃꯇꯦꯡ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥ 4 ꯃꯄꯨꯡ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗꯅꯤ ꯁꯅꯥꯔꯦ ꯆꯝꯄ꯭ꯔꯥꯗꯣ ꯊꯨꯝꯅꯝꯗꯨꯅ ꯆꯥꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ ꯑꯩꯅ ꯄꯨꯛꯁꯤꯗ ꯐꯤ ꯍꯥꯞꯇꯨꯅ ꯅꯧꯄꯨꯕ ꯁꯥꯔꯤꯁꯦ ꯑꯄꯪꯕꯤ ꯏꯅꯦꯝꯁꯤꯅꯗꯤ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦꯅꯦ ꯍꯧꯖꯤꯛꯇꯤ ꯐꯤꯕꯝꯁꯦ ꯂꯨꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯩ ꯀꯔꯤ ꯇꯧꯁꯤꯒꯦ ꯑꯣ ꯑꯃꯗꯤ ꯂꯩꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯦ ꯍꯦꯟꯅ ꯃꯣꯃꯣꯟ ꯅꯣꯛꯏ ꯁꯣꯝꯗ ꯉꯥꯟꯕꯤ ꯃꯥꯁꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯖꯤꯜꯂꯛꯂꯗꯨꯅ ꯑꯉꯥꯡ ꯎꯟꯅꯕꯤ ꯑꯃꯥꯏꯕꯤꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯉꯥꯟꯕꯤꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯉꯥꯟꯕꯤ ꯃꯕꯨꯛ ꯈꯪꯅ ꯅꯥꯔꯛꯄꯗꯒꯤ ꯈꯨꯗꯛꯇ ꯑꯉꯥꯡ ꯎꯅꯔꯝꯃꯤ ꯏꯉꯣꯕ ꯑꯃꯗꯤ ꯏꯕꯦꯆꯥꯎꯕꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯋꯥꯏ ꯋꯥꯖꯅ ꯂꯦꯞꯂꯤ ꯀꯥ ꯃꯅꯨꯡꯗꯒꯤ ꯀꯔꯤ ꯄꯥꯎ ꯍꯥꯏꯔꯛꯀꯗꯒꯦ ꯈꯟꯕꯗ ꯃꯁꯥꯗ ꯍꯨꯃꯥꯡ ꯀꯥꯡꯂꯤ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯅꯤ ꯁꯅꯥꯔꯦ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨ ꯐꯨꯔꯦ ꯊꯝꯕꯧ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯆꯩꯔꯛꯏ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯅꯥꯔꯦ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯑꯉꯥꯡꯗꯨꯗ ꯅꯠꯇꯦ ꯑꯉꯥꯡꯗꯨꯅ ꯀꯔꯤ ꯈꯪꯗꯧꯔꯤꯅꯣ ꯑꯗꯨꯕꯣ ꯅꯨꯄꯥ ꯅꯪꯅꯦ ꯋꯥ ꯆꯒꯠ ꯌꯥꯝ ꯉꯥꯡꯀꯅꯨ ꯑꯩꯅ ꯑꯉꯥꯡ ꯐꯨꯕꯗ ꯆꯒꯠ ꯉꯥꯡꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯒꯤꯁꯦ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡꯗꯨꯗ ꯅꯪꯅ ꯐꯨꯔꯤꯕ ꯈꯨꯐꯨꯗꯣ ꯌꯦꯡꯍꯩꯗ꯭ꯔꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯁꯤ ꯅꯆꯥꯅꯤꯅꯤ ꯅꯆꯥꯗꯕꯨ ꯑꯁꯨꯝꯅ ꯐꯨꯔꯕꯗꯤ ꯃꯤꯆꯥꯗꯗꯤ ꯀꯔꯤ ꯑꯣꯏꯔꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯃꯥ ꯍꯜꯂꯛꯂꯕꯗꯤ ꯑꯃꯨꯛ ꯉꯥꯡꯂꯔꯅꯤ ꯉꯥꯡꯁꯅꯨ ꯑꯩꯅ ꯉꯝꯅꯕ ꯉꯥꯡꯅꯒꯦ ꯑꯗꯨꯝ ꯆꯤꯡꯒꯟꯕꯤꯅꯤꯅ ꯉꯥꯡꯅꯧ ꯌꯥꯝ ꯂꯦꯞꯆꯕꯅꯤꯅ ꯑꯅꯦꯝꯒ ꯆꯤꯟꯗꯥ ꯄꯧꯗꯥꯅꯔ ꯈꯠꯅꯕꯗꯣ ꯅꯊꯧ ꯅꯠꯇꯦ ꯅꯨꯄꯥ ꯅꯪꯒꯤꯁꯤꯗ ꯑꯇꯥꯡ ꯃꯄꯥꯒꯤ ꯃꯇꯨꯡꯗ ꯂꯣꯠꯂꯒ ꯃꯃꯥꯗ ꯀꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯄꯥꯕ ꯏꯃꯥꯁꯤ ꯈꯥꯝꯃꯨ ꯃꯥꯅ ꯐꯨꯕꯁꯦ ꯑꯩ ꯌꯥꯝꯅ ꯅꯥꯏꯌꯦꯕ ꯄꯥꯕ ꯊꯝꯕꯧ ꯃꯆꯥꯅꯨꯄꯥꯕꯨ ꯇꯨꯡꯗꯒꯤ ꯃꯥꯡꯂꯣꯝꯗ ꯄꯨꯔꯛꯂꯒ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯈꯪꯉꯦ ꯄꯥꯕꯅ ꯍꯦꯟꯖꯤꯜꯂꯛꯆꯅꯨ ꯏꯆꯥꯗ ꯐꯨꯕꯒꯤ ꯄꯥꯕꯅꯅꯦ ꯐꯨꯒꯤꯅ ꯃꯥꯁꯦ ꯆꯠꯂꯨ ꯁꯥꯟꯅꯖꯧꯔꯨ ꯏꯆꯥꯁꯤꯗꯤ ꯍꯣꯏ ꯄꯥꯕ ꯑꯗꯨ ꯄꯥꯕ ꯑꯕꯣꯛ ꯍꯜꯂꯛꯄꯒ ꯀꯧꯔꯨꯀꯣ ꯍꯣꯏ ꯀꯧꯔꯛꯀꯦ ꯑꯇꯥꯡ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯄ ꯍꯧꯔꯛꯄꯒ ꯃꯃꯥꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗꯨꯅ ꯈꯪꯂꯥꯎꯔꯛꯏ ꯑꯩꯅ ꯁꯥꯟꯅꯕ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯆꯞ ꯂꯦꯞꯄꯤ ꯑꯇꯥꯡ ꯃꯃꯥꯅ ꯉꯥꯡꯂꯛꯄꯗꯨꯗ ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯁꯤꯛꯁꯤꯟꯅꯔꯒ ꯀꯞꯂꯤ ꯇꯧꯔꯒ ꯂꯦꯞꯂꯒ ꯂꯩꯃ ꯂꯩꯀꯥꯏꯒꯤ ꯊꯧꯗꯣꯛ ꯑꯃ ꯆꯠꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯃꯁꯨꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ ꯑꯕꯣꯛꯀꯤ ꯑꯇꯥꯡ ꯀꯩꯗꯧꯔꯤ ꯏꯁꯨꯕꯣ ꯃꯕꯣꯛ ꯎꯕꯗ ꯑꯇꯥꯡ ꯃꯃꯥꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯕꯣꯛ ꯏꯃꯥꯅ ꯑꯩ ꯁꯥꯟꯅꯕ ꯆꯠꯀꯦ ꯌꯥꯗ꯭ꯔꯤꯕ ꯀꯔꯤ ꯃꯔꯝꯒꯤ ꯌꯥꯗ꯭ꯔꯤꯕ ꯃꯥꯗꯤ ꯏꯁꯨꯅ ꯁꯥꯟꯅꯕ ꯆꯠꯀꯦ ꯍꯥꯏꯕꯗ ꯆꯠꯂꯨ 이복니 야리? 아딱 마보ki 야탕 방라보다 ꯅꯨꯡꯉꯥꯏꯅ ꯆꯠꯈ꯭ꯔꯦ ꯁꯥꯟꯅꯔꯦ ꯏꯁꯧ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯃꯅꯦꯝꯗ 이마나 ꯑꯉꯥꯡꯁꯦ ꯅꯥꯎ ꯁꯨꯝ ꯆꯥꯎꯍꯜꯂꯕꯅꯤ 이마나 ꯀꯟꯈꯠꯄ ꯍꯦꯟꯃꯟꯗꯅ ꯑꯉꯥꯡꯁꯤꯅ ꯑꯩꯈꯣꯏꯁꯦ ꯎꯁꯤꯔꯛꯇ꯭ꯔꯕꯅꯤ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯑꯉꯥꯡ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯠꯇꯦ ꯑꯉꯥꯡꯁꯦ ꯅꯪꯒꯤ ꯀꯅꯥꯅꯣ ꯁꯥꯟꯅꯔꯦ ꯅꯪꯅꯦ ꯑꯉꯥꯡꯁꯤꯗ ꯃꯤꯅꯨꯡꯁꯤ ꯑꯃ ꯏꯄꯣꯛ ꯄꯣꯛꯇꯕꯒꯨꯝ ꯎꯏꯀꯣ ꯃꯗꯨ ꯇꯧꯒꯅꯨ ꯑꯩ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯆꯥ ꯊꯤꯅ ꯇꯧꯒꯗꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯅꯆꯥ ꯄꯣꯛꯂꯤꯕꯅꯣ ꯅꯪꯕꯣ ꯍꯥ ꯃꯤꯅ ꯃꯆꯥ ꯅꯥꯎꯄꯨꯕꯨ ꯎꯔꯒ ꯅꯪꯁꯨ ꯀꯜꯂꯛꯇ ꯅꯥꯎꯄꯨꯕ ꯅꯠꯇ꯭ꯔꯣ ꯊꯕꯛ ꯃꯅꯥꯝꯗ ꯁꯨꯗꯅꯕ ꯑꯗꯨꯝꯅ ꯃꯊꯧ ꯆꯥꯗꯕ ꯊꯕꯛ ꯃꯌꯥꯝ ꯇꯣꯏꯅ ꯇꯧꯒꯅꯨꯀꯣ ꯅꯪꯅꯕꯨ ꯇꯜꯂꯕꯗꯤꯅꯦ ꯍꯥꯏꯒꯗꯕꯅꯤ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯗ ꯑꯩ ꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯕ ꯇꯜꯂꯤꯗꯅ ꯑꯁꯦꯡꯕ ꯆꯨꯝꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯃꯅꯦꯝꯅ ꯍꯥꯏꯊꯔꯛꯄꯗꯨꯗ ꯁꯥꯟꯅꯔꯦ ꯋꯥ ꯈꯨꯝꯐꯝ ꯂꯩꯇ꯭ꯔꯗꯨꯅ ꯏꯁꯧ ꯑꯣꯏꯅ ꯇꯧꯁꯤꯜꯂꯛꯏ ꯃꯅꯦꯝꯗ ꯑꯁ ꯌꯥꯝ ꯉꯥꯡꯉꯦ ꯍꯅꯨꯕꯤꯅꯤ ꯀꯥꯏꯅ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯃꯔꯩꯒꯤꯗꯤ ꯍꯥꯏ ꯑꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤꯗꯤ ꯅꯪꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕꯗ ꯑꯩꯅ ꯋꯥ ꯑꯝꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯎꯇꯨꯕꯤꯗꯧ ꯂꯩꯕꯗꯨꯅꯤꯅꯦ ꯄꯥꯝꯂꯤꯕꯁꯦ
ꯎꯇꯨꯕꯤꯗꯧ ꯂꯩꯌꯣꯗꯤ ꯍꯥꯏꯈꯤꯗꯦ ꯏꯃꯥ ꯑꯩ ꯊꯝꯕꯧ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜꯗ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯃꯃꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯤꯡ ꯀꯥꯡꯖꯩ ꯌꯩꯅꯔꯒ ꯂꯩꯔꯝꯕꯗꯨꯗ ꯍꯥꯏꯔꯛꯑꯦ ꯃꯥ ꯁꯥꯟꯅꯔꯦ ꯍꯧꯔꯕ꯭ꯔꯣ ꯃꯨ ꯅꯣꯏꯒꯤ ꯍꯧꯅꯕꯤꯗꯣ ꯅꯊꯧ ꯅꯊꯧ ꯇꯧꯅꯔꯨ ꯆꯠ ꯈꯟꯅꯗꯅꯕ ꯅꯣꯏꯕꯨ ꯄꯥꯝꯗ꯭ꯔꯣ ꯏꯇꯩꯃ ꯉꯥꯟꯕꯤꯒꯤ ꯃꯣꯏꯒꯤ ꯏꯃꯨꯡꯅ ꯍꯔꯥꯎꯔ ꯂꯩꯃꯤꯟꯅꯔꯤꯗꯣ ꯁꯅꯥꯔꯩ ꯃꯥꯗꯤ ꯏꯅꯐꯤ ꯐꯠꯀꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯩꯃ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯛꯏ ꯊꯝꯕꯧ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯃꯔꯜ ꯌꯥꯝ ꯇꯜꯂꯤꯅꯦ ꯑꯁꯤꯅꯗꯤ ꯍꯌꯦꯡ ꯑꯩꯅ ꯁꯤꯈ꯭ꯔꯒ ꯀꯔꯤꯅꯣ ꯏꯃꯨꯡꯁꯤꯅ ꯑꯣꯏꯍꯧꯒꯗꯧꯔꯤꯕ ꯐꯤꯕꯝ ꯑꯁꯤꯕꯣ ꯃꯥ ꯃꯁꯤ ꯑꯩꯅ ꯐꯅꯌꯥꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯅ ꯇꯧꯔꯤ ꯃꯇꯧ ꯑꯁꯤ ꯁꯦꯝꯗꯣꯛꯅꯅꯕ ꯍꯥꯏꯕꯅꯤ ꯌꯥꯗꯦ ꯃꯥꯒꯤꯁꯦ ꯏꯗ ꯌꯥꯎꯈ꯭ꯔ ꯃꯥꯜꯂꯤꯗꯩꯕ ꯑꯗꯨꯅ ꯁꯦꯝꯗꯣꯛꯄ ꯉꯝꯗ꯭ꯔꯤꯕꯖꯥꯠꯅꯤ ꯃꯤꯒꯤ ꯃꯆꯥꯅ ꯆꯪ ꯆꯪ ꯂꯥꯎꯕ ꯅꯨꯄꯤ ꯂꯧꯔꯦ ꯑꯩꯒꯤ ꯏꯆꯥꯅ ꯀꯝꯗꯧꯕꯅꯣ ꯈꯪꯗꯦ ꯑꯁ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯔꯦꯅꯤ ꯑꯩꯗ ꯊꯕꯛ ꯆꯠꯆꯔꯒꯦꯗ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯝꯕꯧ ꯃꯃꯥꯒꯤ ꯃꯤꯆꯩ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯈꯤꯔꯝꯃꯤ ꯏꯉꯣꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯨꯡꯉꯥꯏꯇꯅ ꯎꯡꯂꯒ ꯐꯝꯕꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯂꯝꯃꯤ ꯉꯥꯟꯕꯤ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯑꯣ ꯍꯥꯏꯗꯅ ꯃꯄꯨ ꯃꯥꯅ ꯁꯤꯜꯂꯛꯄꯅꯤ ꯑꯁꯨꯝꯅ ꯊꯣꯛꯄꯅꯤ ꯈꯟꯗꯣꯛꯂꯁꯤꯕ ꯅꯪꯅ ꯃꯪꯂꯒ ꯁꯨꯝ ꯂꯩꯕꯗꯣ ꯑꯩ ꯎꯕꯗ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏ ꯇꯥꯗ ꯑꯩꯅ ꯋꯥꯈꯜ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯦ ꯏꯃꯥꯒꯤ ꯈꯟꯕꯗꯅꯤ ꯃꯁꯨ ꯎꯔꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯕ ꯏꯃꯥꯒꯤ ꯃꯤꯠꯇ ꯃꯁꯨ ꯎꯍꯟꯕ ꯉꯝꯗꯕꯤ ꯑꯩꯁꯦ ꯄꯥꯞ ꯆꯦꯜꯂꯕ꯭ꯔꯥ ꯈꯪꯗꯦ ꯉꯥꯟꯕꯤ ꯑꯗꯨꯅ ꯋꯥꯈꯜ ꯁꯣꯟꯊꯒꯅꯨꯕ ꯅꯪ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯇꯥꯟꯖꯥꯗꯨꯗ ꯏꯕꯦꯆꯥꯎꯕꯤ ꯃꯃꯧꯕꯨ ꯀꯧꯔꯛꯏ ꯉꯥꯟꯕꯤ ꯉꯥꯟꯕꯤ ꯇꯥꯔꯦ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯏꯃꯥꯅꯅꯦ ꯏꯃꯧꯗꯤ ꯁꯤꯡꯖꯨ ꯌꯥꯝ ꯄꯥꯝꯖꯕꯗꯨꯗ ꯀꯩꯊꯦꯜ ꯐꯥꯎꯔꯒ ꯂꯥꯛꯄꯅꯤ ꯂꯩꯔꯛꯄꯅꯤ ꯁꯤꯡꯖꯨꯁꯦ ꯑꯁ ꯍꯥꯎꯔꯝꯗꯦ ꯏꯃꯥ ꯁꯤꯡꯖꯨꯁꯤꯗꯤ ꯌꯥꯝꯅ ꯆꯥꯔꯣ ꯆꯥꯔꯣ ꯍꯥꯎꯅ ꯏꯃꯥ ꯐꯤ ꯑꯃꯨꯛꯇ ꯍꯣꯡꯂꯨꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯏꯕꯦꯆꯥꯎꯕꯤ ꯏꯃꯨꯡ ꯆꯪꯅ ꯆꯪꯅ ꯍꯪꯂꯛꯏ ꯉꯥꯟꯕꯤ ꯏꯉꯣꯕꯗꯤ ꯊꯕꯛ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯏꯃꯥ ꯉꯁꯤꯗꯤ ꯆꯠꯇ꯭ꯔꯦ ꯃꯅꯤꯡ ꯏꯪꯈꯣꯜꯗꯣ ꯅꯥꯄꯤ ꯌꯥꯝ ꯁꯣꯡꯖꯤꯜꯂꯤ ꯍꯥꯏꯗꯅ ꯊꯪꯍꯥꯏ ꯄꯥꯏꯔꯒ ꯊꯣꯛꯈꯤꯕꯅꯤ ꯑꯣ ꯑꯩꯁꯨ ꯐꯤ ꯍꯣꯡꯂꯒꯅꯦ ꯊꯥꯡꯒꯣꯜ ꯑꯃ ꯄꯥꯏꯔꯒ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯂꯨꯒꯦ ꯏꯃꯥꯏꯁꯨ ꯂꯥꯛꯀꯦ ꯍꯩ ꯂꯥꯛꯀꯅꯨ ꯂꯥꯛꯀꯅꯨ ꯁꯤꯡꯖꯨ ꯆꯥꯗꯨꯅ ꯑꯗꯨꯝ ꯂꯩꯌꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯃꯅꯤꯡ ꯏꯕꯦꯆꯥꯎꯕꯤꯗꯤ ꯉꯥꯟꯕꯤ ꯃꯅꯝ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯃꯊꯟꯇ ꯍꯥꯏꯖꯩ ꯏꯃꯥ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯑꯩꯁꯦ ꯏꯃꯥ ꯅꯪꯒꯤ ꯅꯃꯧ ꯑꯣꯏꯖꯒꯦꯀꯣ ꯑꯗꯣ ꯏꯃꯥꯒꯨꯝꯕꯤ ꯃꯅꯦꯝ ꯂꯩꯔꯝꯒꯅꯤ ꯊꯥꯖꯗꯦ ꯅꯃꯧꯗꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯏꯃꯥꯒꯤ ꯅꯃꯧ ꯑꯣꯏꯕ ꯐꯪꯖꯕ ꯀꯌꯥꯗ ꯃꯄꯣꯛ ꯐꯥꯈ꯭ꯔꯕꯅꯣ ꯑꯩꯁꯦ ꯃꯃꯥꯡ ꯃꯄꯣꯛꯇ ꯀꯔꯝꯕ ꯑꯐꯕ ꯊꯕꯛ ꯇꯧꯔꯨꯕꯒꯤꯅꯣ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯑꯁꯨꯛ ꯐꯈ꯭ꯔꯕ ꯏꯅꯦꯝ ꯅꯪꯕꯨ ꯑꯩꯅ ꯐꯪꯖꯔꯤꯕꯁꯤꯕꯨ ꯑꯇꯥꯡ ꯃꯃꯥꯅ ꯐꯨꯅꯤ ꯀꯤꯕꯗꯒꯤ ꯃꯅꯤꯡꯊꯣꯡꯗ ꯐꯥꯎꯖꯤꯜꯂꯛꯂꯝꯃꯤ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯃꯃꯥ ꯁꯅꯥꯔꯩꯒ ꯒꯣꯡ ꯍꯦꯛ ꯊꯦꯡꯒꯥꯏꯅꯔꯤ ꯃꯅꯤꯡꯊꯣꯡ ꯑꯗꯨꯗ ꯁꯅꯥꯔꯩ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯗꯨꯅ ꯁꯥꯎꯅ ꯃꯃꯤꯠꯀꯗꯣ ꯈꯨꯖꯤꯜꯂꯒ ꯍꯥꯏꯔꯛꯏ ꯍꯩ ꯄꯥꯄꯤꯒꯤ ꯃꯆꯥ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯃꯅꯤꯡꯊꯣꯡ ꯐꯥꯎꯖꯤꯜꯂꯒ ꯆꯪꯉꯛꯏꯗꯤ ꯃꯃꯥꯡ ꯊꯣꯡ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯆꯥꯎꯊꯣꯛ ꯆꯥꯎꯅ ꯂꯩꯔꯤꯕꯁꯦ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯅꯕ ꯂꯩꯔꯤꯕꯁꯦ ꯅꯃꯤꯠ ꯂꯛꯇꯥꯡ ꯇꯥꯡꯕꯗꯨꯅ ꯎꯗ꯭ꯔꯅꯤꯍꯦ ꯅꯪ ꯑꯇꯥꯡ ꯀꯤꯅ ꯂꯩꯃꯥꯏꯗ ꯃꯀꯣꯛꯇꯣ ꯅꯣꯟꯊꯔꯒ ꯈꯨꯝꯂꯛꯏ ꯏꯃꯥ ꯑꯩ ꯏꯃꯥ ꯀꯤꯕꯗꯒꯤ ꯃꯅꯤꯡꯊꯣꯡꯗ ꯆꯪꯉꯛꯏ ꯃꯅꯤꯡꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯗꯤ ꯀꯔꯝꯕ ꯊꯣꯡꯗ ꯆꯪꯉꯛꯇꯣꯔꯤꯕ ꯅꯪꯗꯤ ꯃꯁꯤ ꯃꯀꯣꯛꯁꯤꯗ ꯀꯛꯁꯤꯗꯣ ꯀꯣꯛ ꯀꯣꯛ ꯍꯠꯀꯦꯅꯦ ꯃꯁꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯇꯥꯡꯒꯤ ꯃꯀꯣꯛꯇ ꯁꯅꯥꯔꯩ ꯃꯥꯒꯤ ꯁꯔꯨ ꯉꯥꯛꯇ ꯉꯥꯏꯔꯕ ꯃꯈꯨꯠ ꯑꯗꯨꯅ ꯀꯛꯁꯤ ꯀꯣꯛ ꯀꯣꯛ ꯍꯠꯂꯝꯃꯤ ꯑꯉꯥꯡ ꯑꯗꯨꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯁꯅꯥꯔꯩ ꯃꯥꯒꯤ ꯃꯀꯣꯛꯇꯁꯨ ꯃꯥꯅ ꯃꯆꯥꯗ ꯀꯛꯁꯤ ꯍꯠꯂꯤꯕꯗꯨꯒꯨꯝꯅ ꯀꯣꯛ ꯀꯣꯛ ꯍꯜꯂꯛꯂꯝꯃꯤ ꯍꯩ ꯀꯅꯥꯅꯣ ꯅꯥꯏꯅꯦ ꯂꯩꯃ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯍꯜ ꯅꯪꯒꯤ ꯅꯀꯣꯛ ꯑꯀꯟꯕꯗꯨꯗ ꯀꯛꯁꯤ ꯍꯠꯄꯗ ꯅꯥꯔꯕꯗꯣ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯒꯤ ꯃꯀꯣꯛꯇꯨꯗ ꯍꯠꯂꯤꯕꯗꯨꯗꯤ ꯅꯥꯔꯝꯃꯣꯏꯗ꯭ꯔꯥ ꯁꯅꯥꯔꯩ ꯁꯧꯁꯧ ꯂꯥꯎꯗꯨꯅ ꯏꯃꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯠꯄꯁꯤ ꯇꯣꯛꯅꯁꯨ ꯌꯦꯠꯈ꯭ꯔꯦꯗꯀꯣ ꯃꯁꯤꯅꯅꯤꯗꯅ ꯃꯤꯅ ꯃꯅꯦꯝ ꯂꯩꯔꯕꯗꯤ ꯂꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯗꯨꯒꯤ ꯋꯥꯗꯨꯅ ꯅꯪꯒ ꯃꯥꯟꯅꯕ ꯀꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕ ꯋꯥꯅꯣ ꯌꯥꯝ ꯄꯛꯆꯩꯅꯦ ꯅꯪꯅ ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯄꯗꯣ ꯑꯁ ꯏꯃꯥ ꯃꯅꯤꯡ ꯃꯃꯥꯡ ꯁꯨꯝꯊꯠꯂꯒ ꯉꯥꯡꯉꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯃꯅꯤꯡ ꯃꯃꯥꯡ ꯁꯨꯝꯊꯠꯂꯒ ꯂꯩꯔꯕꯗꯤ ꯑꯩꯗꯤ ꯀꯔꯤ ꯋꯥ ꯉꯥꯡꯉꯣ ꯍꯥꯏꯕꯅꯣ ꯑꯉꯥꯡꯁꯦ ꯅꯕꯨꯛ ꯊꯣꯛꯈꯤꯅ ꯆꯥꯅꯤꯅꯦ ꯃꯁꯤꯗꯕꯨ ꯅꯪꯅ ꯇꯝꯊꯤꯅ ꯐꯨꯅꯤꯅ ꯐꯨꯔꯤꯕꯗꯨꯕꯨ ꯀꯔꯝꯕ ꯃꯃꯥꯅꯣ ꯅꯪꯕꯨ ꯁꯅꯥꯔꯩ ꯈꯪꯉꯩ ꯍꯥꯏꯗꯣꯛꯈꯤ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯕꯒꯤ ꯅꯠꯇꯦ ꯏꯃꯥ ꯑꯩꯅ ꯍꯥꯏꯗꯤ ꯁꯨꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏ ꯋꯥꯅꯤ ꯑꯁꯨꯝꯅ ꯁꯅꯥꯔꯩ ꯌꯥꯝ ꯍꯩꯅ ꯋꯥꯗꯨ ꯊꯩꯗꯣꯛꯂꯝꯂꯒ ꯆꯪꯈ꯭ꯔꯦ ꯂꯩ ꯃꯃꯥꯁꯨ ꯑꯇꯥꯡꯕꯨ ꯃꯥꯒꯤ ꯏꯅꯐꯤꯒꯤ ꯐꯤꯖꯤꯗꯨꯅ ꯇꯩꯊꯣꯛꯄꯤꯔꯒ ꯑꯄꯤꯛꯄ ꯃꯈꯨꯠ ꯃꯆꯥꯗꯣ ꯁꯝꯅꯗꯨꯅ ꯍꯥꯏꯔꯛꯏ
Nama isau langbigi porok sonba tagadabagi saruk nabok Ibesawbi hoidane koirusi lawata. Oebo. Asumna masum maben anidu Ibesawbigi mayum tamna satkirami. Mani mamo anisu sumangda nungsayaytuna haisaminari. Ibesawbi mamong dairai. Nganbi ai ita laymodo magi mamong nupido madi yam ngakna anganguna kidana mayamna ninphung gangnengni. Kamain nga haisiboy ma. Tabum nipal mapung mapal ladwayda anganguna ki haini madi. Aduso nanga sa manana. Numa ita laymado kaithelda thengnabadasu asumna hairaminya. Pasado mana popo natabagum thini hihik phui haidana. Adudi lamhinbagi phuboiramgani daiba. Mamanabu masa nungsitaba hongnabroiba. Asumna wari sanaringai masumabel anidu konthonglomdagi sanglaklam. Angangdugi masak ubada manimumo anidu tu sunglami. Angang aduso nganbida muna yenglaklami Ibesawbina. Ita lao haisasi. Ngasidi nasuge koithoraklabagi wani ni ha. Hoi ita isuse mamana kumandana. Yumda laypham khangdri aduna aina puthokpirakpanida. Adang nganbigi nakalda phamthare. Nganbi angang adugi oithanga makhutta lariba pokpadagi yaurakiba chaduda muna yengi. Aduga magi makhutuda amuk muna yengi. Sanare mama mubigi manakta laklaga sauna hai. Ima aikoina tauruba aranba thabak aduna ai ngasidi yam wari. Angangdo ibuk thoki isa natabanina nungsibasu ngamde. Angangdugi masak hek ubaga idi pangphudu phuningdana leire. Iniboga igasu numi khudingi khatni. Maga khatnabdi hindoktana naya nupaga phawba khatnare. Mubi sauna sairi imasanpida. Nangna nungaina leiba pambagidamak migi nungaina nungsina leizagadaba angang ado aingonda huranhalaga hausikna nungsijri kainaga pau tambaga susari chalo yengdi imana sakto. Ima angang se mu puthokrasiba ma leidana ai waisana leiba phangjeba miku khudingi imana ayam hainadre hainadragana sing wari pumba lithokpa taba kariguma sing wari do ek lithokluraba nangyumduda leiba phangbagi wakhaldi mangluranu ko mangluranu. Sanare khanpham khangdre makoktu kro khotlaga as ai khanpham khangdreda chatlagi imagi nak laklaga wakhal thokadra khalaga imagi nak laklaga ni hinadum wakhal se phaksil chale imai chale. Mubi lawho hai nangnya handakti sida lakpo toy maliko aduna makhoi singna khini singna ning mami khani singna jarasan aisu khangba ngamjeba. Hey ngek ki khan wakhal dunadi kadaidagi yum panba yaradage yare khangabadi imadi aina haibadi karigi yari adudi isa oibududa phagadra khandana mateng pangbibaninya adoredi wangang kanu taningji masi masinjung kumini masi magi thobu sakhigi di leite duka imasu aina kumna basung ngai na tro adorebadi nangna samdo hoidat patare nanga si adudi isu imagi sam khoisaba ta he adudi isu Asiharaduna mama masani do sensinaraga masam phoidatnarami. Naha oiribu oibuna sanareina mama bu khara laksana masam phoidatlamlaga mayumda hankri. Mubi makhut singduna hayo. He khangidna adubudi haidokeba. Nganbigi maniamda asing wari pum. Asiharaduna nganbigi mayumda laklaga manem Ibesawbida nganbina angang unabu numita thokiba wari pum lirami. Waridu hek tabaga Ibesawbi mamo nganbibu puraduna saun lai laimagi yumda. Asihaiduna nganbigi mayumda laklaga manem Ibesawbida nganbina angang unaba numita thokiba wari pumba lirami. Wari adu hek tabaga Ibesawbi mamo nganbibu puraduna saun hekta lai laimagi yumda. Atang nganbi urubadagi masado nganbigi manaktra laininglami. Miku kuding nganbibu uduna tasu lairami. Laima masuna manglaga phamlaga leibududa hanglei. Abo ketang nang mu kaidorabage handak marakti sanabaga sattakai manglaga dum leiribasibo. Abo ai kaisu tawdeda sanaba sattabududi aina satningdabagi sattabaniabo. Konthonglomdagi sauna kau sanglei Ibesawbidu. Leima ita jangau phamsi ai phamba lakpa nati ita namong nupi sanarai leibra leirabdi kauthor ai wari sanagi maga ita kaidorabage aduk sauna laklibudu
ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯈꯪꯂꯅꯤ ꯏꯇꯥ. ꯏꯇꯥ, ꯃꯥꯗꯤ ꯃꯄꯥꯝꯗ ꯆꯠꯅꯤꯗꯨꯅ ꯆꯠꯈꯤꯌꯦ. ꯍꯜꯂꯛꯇ꯭ꯔꯤ. ꯍꯜꯂꯛꯄꯕꯨꯗꯤ ꯌꯥꯔꯦ ꯏꯇꯥ. ꯍꯥꯏꯅꯔꯤꯉꯩꯗ ꯁꯅꯥꯔꯩꯗꯣ ꯁꯥꯎꯅ ꯆꯪꯂꯛꯏ. ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨ ꯎꯔꯝꯗꯕꯤ ꯏꯃꯨꯡ ꯆꯪꯈꯤꯒꯦ ꯇꯧꯕꯒ ꯏꯕꯦꯆꯥꯎꯕꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ. ꯁꯅꯥꯔꯩ, ꯅꯪ ꯉꯥꯏꯈꯣ ꯑꯃꯨꯛꯇ. ꯁꯅꯥꯔꯩ ꯈꯣꯟꯖꯦꯜꯗꯨꯗ ꯃꯤꯍꯨꯜꯗꯨ ꯇꯅꯤꯛ ꯇꯅꯤꯛꯅ ꯌꯦꯡꯊꯣꯔꯛꯏ ꯑꯗꯨꯒ ꯁꯥꯎꯅ, ꯀꯩꯅꯣ ꯏꯅꯦ? ꯀꯩꯅꯣ ꯏꯅꯦ ꯀꯥꯏꯅ? ꯅꯪꯅ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯃꯧꯁꯤꯅ ꯑꯉꯥꯡ ꯎꯅꯕꯗ ꯅꯃꯥꯒ ꯃꯥꯟꯅꯔꯒ ꯏꯁꯨ ꯅꯨꯄꯥ ꯍꯨꯔꯥꯟꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯨꯕꯨꯅ ꯃꯤꯒꯤ ꯑꯁꯤꯕ ꯑꯉꯥꯡ ꯑꯃ ꯊꯝꯖꯤꯜꯂꯝꯂꯒ ꯅꯪꯅ ꯃꯤꯅꯝꯕ ꯑꯩꯈꯣꯏ ꯃꯌꯥꯝꯗ. ꯂꯩꯃ ꯉꯛꯅ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯏꯇꯥ? ꯑꯩꯕꯨ ꯋꯥꯈꯜ ꯑꯃ. ꯏꯇꯥ, ꯁꯨꯝꯗꯧꯕꯅꯤ. ꯑꯩꯒꯤ ꯏꯃꯧꯗ ꯑꯩꯅ ꯂꯨꯅ ꯇꯧꯕ ꯑꯃꯗꯤ ꯏꯇꯥꯒ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯏꯇꯥꯅ ꯏꯇꯥꯒꯤꯁꯨ 이수 우라니 하이라버디 타박 마나암다 수한다나 탐가니 하이버두다 농아이 레닝 많기르나 이따기 목 사나레이시나 마북다 비 합진두나 미루안 마사키 마나 타 니빨 니빨 마풍 마빨 하락보도 아이다 아이기 모디 타 따라 마풍 파라두나 앙앙 우나바 하이비 누비에 마까우르두나 이수 우나키 누밋 아두다 이수 우나키바 누비도 아다이 가나수 오이람제 이따기 모어시기 마마무비 오이람키 Wari pumba sit nana mamana tamthok lamlabada sanari senpham leitri mikuptuda tawzaruba maral pumba ngakpiyo haiduna nganbigi makhong koladuna hairei ise aigi piklabu wakhalna ichegi sabu huran kiban ngakpi pham thoktrabi iralse ise madi inina ngakpiyo nganbi yam singlen hairaklami sanare bu hogat piraga sanare aigi sukhandeda nangna wakhal tarakpasing nungaiba ani sudri isidadi ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯔꯜ ꯏꯁꯥꯕꯨ ꯐꯪꯖꯅꯕꯒꯤꯗꯃꯛ ꯅꯪꯁꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯂꯥꯠꯆꯧ ꯃꯇꯝꯗꯨꯗ ꯅꯪꯒꯤꯁꯨ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯑꯃ ꯄꯤꯕꯤꯕ ꯑꯣꯏꯔꯁꯅꯨ ꯁꯅꯥꯔꯩ ꯃꯅꯤ ꯃꯃꯣ ꯑꯅꯤꯅ ꯉꯥꯛꯄꯤꯔꯕꯁꯨ ꯃꯅꯦꯝ ꯂꯩꯃꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯤ ꯑꯗꯨꯅ ꯃꯃꯣꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯔꯗꯨꯅ ꯑꯗꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯊꯕꯛꯄꯨ ꯑꯩꯒꯤ ꯏꯃꯧꯅ ꯇꯧꯔꯝꯕ ꯑꯩ ꯉꯛꯏ ꯇꯁꯦꯡꯅ ꯑꯩ ꯉꯛꯑꯦ ꯅꯪꯅ ꯑꯩꯒꯤ ꯏꯇꯥ ꯏꯕꯦꯆꯧꯕꯤꯒꯤ ꯃꯁꯨ ꯍꯨꯔꯥꯟꯗꯨꯅ ꯏꯁꯨ ꯑꯣꯏꯅ ꯌꯣꯛꯂꯝꯕꯁꯦ ꯑꯩ ꯉꯛꯏ ꯏꯃꯥꯏꯁꯤ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯦ ꯑꯩ ꯏꯕꯦꯆꯧꯕꯤꯅ ꯏꯇꯥ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯟꯅꯔꯣꯏꯁꯤ ꯏꯃꯨꯡ ꯑꯅꯤ ꯌꯥꯅꯔꯒ ꯋꯥꯁꯦ ꯇꯨꯃꯤꯟ ꯂꯣꯏꯁꯤꯟꯅꯔꯁꯤ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯌꯥ ꯂꯥꯎꯅꯗ꯭ꯔꯤꯉꯩꯗ ꯑꯗꯨꯅ ꯏꯃꯥ ꯏꯆꯥ ꯂꯥꯛꯂꯤꯉꯩꯗ ꯏꯁꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒꯦ ꯍꯣꯏ ꯏꯇꯥ ꯏꯇꯥꯅ ꯅꯇꯥ ꯑꯩꯍꯥꯛꯄꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯕ ꯑꯩ ꯍꯟꯗꯛꯇ ꯈꯪꯉꯤ ꯏꯇꯥ ꯏꯕꯦꯆꯧꯕꯤ ꯑꯃꯗꯤ ꯉꯥꯟꯕꯤ ꯑꯇꯥꯡꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯇꯥꯡꯁꯨ ꯉꯥꯟꯕꯤꯕꯨ ꯃꯃꯥꯅꯤ ꯈꯪꯕꯗꯒꯤ ꯍꯔꯥꯎꯅ ꯌꯨꯝꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ ꯂꯩꯃ 이베사오비 호이 ꯆꯠꯈꯤꯕꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯃꯃꯧ ꯅꯨꯄꯤꯗ ꯍꯩ ꯑꯉꯥꯡ ꯍꯨꯔꯥꯟꯕꯤ ꯆꯠ ꯅꯊꯧ ꯇꯧꯔꯨꯁꯣ ꯍꯣꯔꯦꯟꯗꯤ ꯅꯨꯡꯉꯥꯏꯅ ꯏꯆꯥ ꯅꯨꯄꯥ ꯍꯜꯂꯛꯂꯒꯅꯦ ꯇꯞ ꯇꯥꯅ ꯐꯨꯍꯟꯒꯦꯕ ꯁꯅꯥꯔꯩ ꯉꯁꯤꯗꯤ ꯃꯅꯦꯝꯕꯨ ꯀꯤꯔꯗꯨꯅ ꯐꯨꯕꯗꯤ ꯐꯨꯍꯟꯕꯤꯒꯅꯨ ꯅꯃꯧꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤꯕ ꯍꯩ ꯑꯗꯨꯗꯤ ꯆꯠ ꯅꯍꯥꯟꯋꯥꯏ ꯅꯪꯅ ꯇꯧꯁꯤꯟꯅꯔꯒ ꯑꯩꯉꯣꯟꯗ ꯊꯕꯛ ꯂꯣꯏꯅ ꯇꯧꯍꯟꯈꯤꯕꯒꯤ ꯇꯧꯔꯨꯔꯣ ꯍꯣꯏ ꯏꯃꯥ ꯅꯃꯧ ꯇꯧꯖꯔꯒꯦ 이마 ꯄꯣꯊꯥꯕꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯔꯩ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯈꯤ ꯏꯃꯨꯡꯗ ꯂꯩꯃꯃꯥꯁꯨ ꯅꯣꯛꯂꯒ ꯂꯩꯍꯧꯔꯝꯃꯤ ꯃꯃꯧꯒꯤ ꯃꯇꯧꯗꯨꯗ